Leitanpokpida kuki militants in nongmei kapsinkhre landarakkhre BSF na handuna chingda bom kapsinkhre kuki khulai paibasingna maitei khulda thelo nongmei kapsinduna landabagi thabak leptana chatharakle ngarang numidang pung 8 khare helakba adwaida Imphal East District ki Sogolmang Police Station konba Leitanpokpi mitei khulda kuki militants na nongmei round kaya kapsinlaktuna landarakkhre thodo adugi matang the press no phangbo pawgi matung ina Leitanpokpi khulgi nongchup chingya mathak romdagi kuki militants na Leitanpokpi khul tamna mitei sing halage haibigi matagum nongmei round kaya atat akham leitana kapsinlakhibani hairi kuki militants singna satharakliba thong adudagi koi saunaraba mafam dugi miyamna manak nakpada leiba Assam Rifles amadi BSF ki personnel singda wakatki miyamgi wakat tar batungda Assam Rifles amadi BSF personnel singna singthakta kakhalubada kuki khulai paiba singaduna nongmei round kaya kablakhi Pifam aduda BSF ki maikai dagi bom ani kapsinduna khud hanbagi thabak chathaki hairi kuki militant singna hek asumna nongmei kapsilakpa sina mafamdugi khunja singda aki akhang puan basi yaning de haina mafamdugi khunja singna pen daba phongdok narakli